Mahiroi sing na tongan ba subject sing asi mamalon da tamlabadi ningthi na khangba ngambagi khudong chaba laigani haina Manipur University ge Dean of Students Welfare Professor CH Ibohal na fongdorakle wafam asi Manipur University ge NEP Sarchi na Sinduna University asigi court hall da pangthokiba Vartiya Vasha Utsav 2025 ki thauram da fongdokibane thauram aduda Ibohal na makhatana United Nations Educational Scientific and Cultural Organization UNESCO ki report amagi matungina malim gi oina apun mising chada nifudi mamalol da ningthina mahitambagi khudong chaba fangde haibagi wafam yauri haujikti NEP 2020 gi makhada laibak asigi tongan ba state singi lol sing asi yokhatnabagi wafam ningthina palle state asida so mahiroi sing na tamliba physics science amade social science na chingba subject kaya asi mamalol da ningthina khangnabagi damak maitai lol da handokpagi thabak sing yamna kanna changsil haike thauramadu da mahiroi singi oiba folk song amade Saireng Saidinabagi Taurama Masu Pangtoke. Koigi mother tongue sida, koigi language sida, distant language sida, tamliba subject mayam se mamutana khangna nabagi translation gi kari gi thabak mayam ama koigi loan sida tammagadi hena subject du hena khangna nabagi pona ma yawuni na adugi perspective ta NEP ne yam kana high bisi gi post ge koigi Manipur da so Manipur University na force hoira ga yam jawa responsibility yamadi initiative lo ga paikhalak pasi yam kana changjali hoji hoji waja mayam am thopi re NEP ge makha da hoji Manipur da affiliate tawriba college mayam sida undergraduate program ki kui dana honors ki 4 year ki program se laktore sigi tanja sida ne koina tammiba bishoy mayam sigi Manipuri loan na lyric sing ji phanghanabagi initiative am yam kana local isi